BJP Manipur Pradesh Minority Morcha ki President Oriba Mohammad Asghar Ali Kauba Lelong Sabru Khongda Leba Masagi Yum Ngarang Mai Tharam Le Hari Maki Yum Adubu Kanana Kari Marang Gidamang Mai Tharam Libano Haiba Chap Chaba Maram Khangbang Amdri Thaudo Wasigi Matanda Lelong Police Station Nasu case ama lokakre hari Adumaku Hariba BJP Wakar Oriba Mohammad Asghar Ali Asina Maki social media platform ama Oriba Facebook da hangba Asghar Ali Makang Mayum Hariba Masagi account asidagi Hauzik Lebak ki mafam kaya da irang haunariba Wak Amendment Bill lising ani kunga mga asibu support tawi Bill asibu taram na ogli Wak Amendment Bill da politics taw ganu haina post ama thagal ubadagi khoichaw narba maitei pangal gi miyoi singni chingneba singna ngarang numida magi madu mai tharamba oigani haina chawna thajanari panbayai madudi handak phamba lotion kiba Parliament ki budget session manungda Parliament ki House animangna Work Amendment Bill asibu ek walhanba yana naba bill asi House animakta haibadi Lok Sabha amadi Rajya Sabha da puthokuna khanaraba tungda Work Amendment Bill lising ani kunga mga asi pass tawki matung mathangi numita India ki President Draupadi Murmu nasu masagi ayaba piki thawng asida pen raba khoichauna raba India ki mafam kya da leiriba Muslim Kangluki Miyoi Kayana Bill Asiki Mayokta Kongjang Chansilak Bahoraki Masigi Banung San Nagarangsu Manipur ki Tampaki Mafam Kayada Maitei Pangal Miyoi Kayana Bill Asibu Yaning da Bapono Nareti Ngai Jerakta Asghar Ali Makak Mayungi Facebook page ta Mag Masana Bill Asibu support tawi Taram no I Wak Amendment Bill da politics tawgano haiduna I duna thagalakiba Miyana Thinarki Amadi Miyoi Kayana Maki matakta fajadaba wangang sangang kaya season naduna comment kaya pinarapasu thengnari Zairaga sida ngarang numidang athengbada hariba BJP Minority Morcha ki President oiriba Mohammad Asghar Alina mag masana social media da comment pikibadu lanjari haina maki Facebook page adumaktada sengdong warol ama amu thadorakre Ngarangi thodok adugi matangda District Administration Thobalna lokholakpa khongthang amagi matungina District Magistrate Thobalna Hauzik Nayaki Mamangda Thokiba Order Amada Thobal District Manungda Leiriba Lelong Assembly Constituency Punamakta Mi Manga Natraga Manga Dagi Hena Punbada Thingba Thamjinkre BNSS Lising Ani Kunga Humdoigi Section Chamak Humdoigi Subsection Amagi Makada Assembly Constituency Asigi Manungda Mi Punba Kakta Natana Kanagum Miwi Amatana Mi Siba Sokpayaba Thang Ten Amadi Atai atopa polam amata puduna chatpa yaroi hairi Aigi ming Mohammad Asghar Ali Laifam Lilong Horwi Samrukong aina handak Rajya Sabha amadi Lok Sabha da pass tawkiba akoigi Work Amendment Bill adubu tongan ba video share tawraga aigi Facebook post tagi post oina tawkiba amadi share oina su tawkiba loina na comment oina tongan ba Facebook account singi post khalaga comment oina piruba madu ai tasena lanjare amadi madu matung manau makhatana ai side tagi tawjararoi haiba wafam ado ai leiriba Muslim islina umati mati pangal islina usingi wafam da ai singok sari loinana aina Work Amendment Bill asibusu ai yaningde amadi masikhudat repeal tawgadabani haiba wafam asisu ai social media gi through da ai khungok sari Assalamu alaikum